Aikoigi Maitei Kunai Asida U Thasi U Hinghansi Umang Yokhatsi Haibasi Haifam Thokte Amadi Masigi Maramda Kanafam Thokta Brakali Maramdi Ipa Ipu Haktaktagi Umang Lai Latuna Umang Yoktuna Laklaba Furup Amani Masidasu Amuk U Thasi Yadaba Furup Amasu Thoklakpadagi Ayatpa Oiraklaba Asini Hairadana U Thasi Yadaba Maikoina Mai Pakadabati Nate Haina Rajya Sabha ki MP Laisemba Sana Jaupana Fongdokre Wafamasi Manipur Lengaki Central Forest Division na JFMC Bamdiar ga kusam natuna Imphal West District ki Bamdiar Manau Chingda Leiba Ima Chingthang Lairambi Sanglengi Akoibada Pangthokiba Tree Plantation Program da Sarukyaratu Haikibani Ngasigi Tree Plantation Program atuda Manipur Lengaki Health Minister Dr. Sapam Ranjan Retired Chief Conservator of Forest CCF Mahendra Pratap Central Forest Division ki DFO RK Amarjit Bamdiar GP ki Pradhan L Sorojini amadi Laikai adugi Miyamna Sarukyake Rajya Sabha ki MP Laisemba Sana Jaupana Makhatana Haikibada Umangda Saidang Fam Lauraga Thawai Panba Mayam Ama Hinghalibani Umang Laitrabadi Thawai Panba Matana Hingbangamde Kari Maramdagi no Kangdaba Aikoi Maitegi Kunai Asida U Pambigi Velu Lairaktabagi Mami Ama Uva Fangde Mamangai Dadi Ipa Ipu Singna Community Forest Haitana Umang Yopagi Tabak Asi Taunarami Ngasidi Pumna Maktu Amata Uva Fangkidre Inkolda U Chara Thaba Lairadana Sumang Fauba Thamgani Kangzilaktre Hairaduna Aikoi U Thazinsi Fashion da U Chara Thaba Tokpiro Thamoi Sengna U Chara Thabiu Haiki Aying Asagi Khal Kaitharakle Haina Aikoina Pakatpa Faunari Adubu Aikoina Soriba Matam Asidi Amata Khanaba Taude Uwa Hausilaktrabanina Ahongba Mayam Amati Lakpa Ure Nongjugi Matam Soinarakle Matam Amada Uramba Ujek Sing Amata Uba Fanglatre Akoi U Chara Yamna Thazinsi Forest Department Khatada Inthok Loisi Akoisu U Chara Puthokse Haraduna Lamdam Sida Fangba Medicinal Plant Indigenous Plant Sing Yarbe Makai Thana Bahonasi Haiki Aikoi Maitei Sing Hiram Khuding Makta Sotharak Labani Aikoi Gi Imung Manung Laikai Amadi Khun Sing Amata Wak Khana Nainaba Tawdre Aikoi Gi Khunaisi Kadom da Pusige Hauzikna Kari Fibam da Leiri Kadai da Kari Sori Haibasi Amata Yangnadre Ngahak ki oiba punsi mahingda hingduna leire hairaduna Laikai ki Maira Paibi Ima Eventsing Matam Amagi Sifai Tengnabagi Tauna Adu Putoktuna Thokpiraklo Ngasidi Aikoi Drug ki Lan Tengnaba Mathau Tare Hairaduna Ngasidi Laikai Amada Drug Chaba Mi Kyam Leige Hangnabagi Mahutta Drug Chadaba Mi Kyam Leige Haina Hangnarakle Haiki Aikoi inhalaiba tungi nubi obadam nahasi ke sumada drug sisa dana drug dalai dana aikoi sum masih lami sesat daga aikoi nasonda laibak kanda doi bani aikoi ngakri kanda doi bani aligi aikoi lam kanda doi bani aida aikoi na lai sikoro ni lam berakam aikoi ke to dia aduna sigumba aluba isu mama itu kemana tahu ni, aduna masih ada di dalam semua itu hidupi lupa ahan nama hak na, ayi lagi kita, ayi lagi imunda, aku lagi kunggang kita, masih tu macam tanah berca mana ni, nama itu sih, tu ni saya hidup kamu dalam. Central Forest Division ki DFO RK Amarjit na haikibada aikoi gi akoibagi fibam asi aikoi mayamna kanjabaki matam yaurakle nong khajik tang tabada turel imai wanglambadu nong matang nong taba lepkibada kangthavana halakle masina takpadi umang sing koksilakle haibani aikoina hingbada ising asi yaudrade hingba ngamde haiba khangnaraba ngaktani adubu Manipur asida ahongba mayam ama lakpa sina maram oiraga hingbada changba ising asi nongju tha asida ising marang kairaga nong hek hangkhibaga ikangi awaba mayoknare maramaduna Manipur gi koktharakliba mafam sing asida uwa fajana hawalagadi chahi chupa aruba ising fangduna awatpa amadi leiroi haiki